ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯖꯗꯅ ꯃꯤꯍꯥꯠꯄꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯂꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ October 26, 1979 ꯑꯇꯤꯌꯥ ꯄꯨꯝꯕ ꯑꯃꯨꯕ ꯂꯩꯆꯤꯜꯇꯅ ꯊꯟꯈ꯭ꯔꯤ ꯏꯉꯥꯟ ꯉꯥꯟꯅ ꯊꯣꯛꯂꯝꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯁꯨ ꯎꯕ ꯐꯪꯈꯤꯗ꯭ꯔꯤ ꯑꯈꯥꯛ ꯑꯔꯥꯎꯒ ꯂꯣꯏꯅꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯀꯟꯅ ꯇꯧꯏ ꯅꯣꯡ ꯃꯃꯤꯠꯇꯁꯨ ꯑꯃꯨꯛ ꯐꯪꯂꯛꯄꯒꯤ ꯃꯉꯥꯜꯗꯣ ꯎ ꯋꯥꯁꯤꯡꯅ ꯍꯥꯏ ꯍꯨꯝꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯌꯨꯝ ꯑꯗꯨꯒꯤ ꯂꯤꯚꯤꯡ ꯔꯨꯝ ꯑꯗꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯀꯥꯟꯇ ꯇꯤꯚꯤ ꯌꯦꯡꯂꯤꯕꯅꯤ ꯃꯥ ꯇꯤꯚꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛꯅ ꯋꯦꯗꯔ ꯔꯤꯄꯣꯔꯠ ꯄꯤꯕꯒꯤ ꯃꯃꯤ ꯇꯥꯏ ꯀꯥꯟꯇꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯐꯝꯂꯤ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯊꯣꯏꯅꯨ ꯇꯤꯚꯤꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯝꯊꯤꯕ ꯁꯥꯏꯀ꯭ꯂꯣꯟ ꯑꯃ ꯌꯧꯔꯛꯂꯒꯅꯤ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯌꯨꯝꯒꯤ ꯕꯦꯁꯃꯦꯟ ꯅꯠꯇ꯭ꯔꯒ ꯁꯦꯐ ꯑꯣꯏꯕ ꯃꯐꯝꯗ ꯂꯩꯅꯅꯕ ꯈꯪꯍꯜꯂꯤ ꯔꯤꯄꯣꯔꯠ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯀꯥꯟꯇꯅ ꯄꯥꯈꯠꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯣꯡ ꯅꯨꯡꯁꯤꯠꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯑꯁ ꯆꯠꯂꯣ ꯕꯦꯅꯥꯎꯗꯣ ꯑꯝꯇ ꯍꯧꯗꯣꯛꯂꯨꯁꯨ ꯆꯠꯂꯣ ꯑꯁꯨꯝꯅ ꯀꯥꯟꯇꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯊꯣꯏꯅꯨꯗꯣ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤ ꯕꯦꯅꯥꯎꯗ ꯇꯨꯝꯂꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ ꯕꯦꯅꯥꯎ ꯕꯦꯅꯥꯎ ꯍꯧꯒꯠꯂꯣꯁꯤ ꯕꯦꯅꯥꯎ ꯃꯃꯤꯠꯇꯨ ꯐꯛꯂꯤ ꯍꯧꯒꯠꯇꯨꯅ ꯍꯪꯉꯤ ꯀꯩ ꯍꯥꯏꯒꯦ ꯃꯃꯥ ꯂꯥꯛꯑꯣ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯇꯧꯔꯛꯇꯣꯔꯤ ꯕꯦꯁꯃꯦꯟ ꯃꯅꯨꯡꯗꯅꯦ ꯂꯩꯍꯧꯗꯕ ꯌꯥꯗ꯭ꯔꯤ ꯑꯁꯝꯅ ꯊꯣꯏꯅꯨꯅ ꯕꯦꯅꯥꯎꯒꯤ ꯃꯈꯨꯠ ꯁꯝꯂꯒ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯕꯦꯁꯃꯦꯟꯠꯀꯤ ꯊꯣꯡ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ ꯕꯦꯁꯃꯦꯟꯠꯀꯤ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯀꯥꯟꯇꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯤ ꯃꯈꯨꯠꯇ ꯐ꯭ꯂꯥꯛꯁ ꯂꯥꯏꯠ ꯑꯃ ꯄꯥꯏꯔꯒ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯟꯇꯅ ꯂꯦꯞꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯀꯨꯞꯂꯤꯕ ꯖꯤꯡꯒ ꯑꯃ ꯐꯛꯇꯣꯔꯛꯇꯨꯅ ꯄꯥꯏꯊꯣꯔꯛꯂꯒ ꯀꯥꯟꯇꯒꯤ ꯃꯀꯣꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯇꯥꯔꯛꯂꯝꯃꯤ ꯖꯤꯡꯒ ꯑꯗꯨ ꯊꯥ ꯂꯥꯎꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯕ ꯑꯐꯕ ꯖꯤꯡꯒꯅꯤ ꯑꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯖꯤꯡꯒ ꯑꯗꯨꯅ ꯀꯥꯟꯇꯒꯤ ꯃꯀꯣꯛ ꯑꯗꯨ ꯇꯪꯈꯥꯏ ꯇꯥꯅ ꯈꯥꯏꯗꯠꯈ꯭ꯔꯤ ꯏꯈꯦꯡꯂꯛꯇ ꯀꯥꯟꯇꯅ ꯂꯩꯃꯥꯏꯗ ꯇꯨꯊꯈꯤꯕ ꯑꯗꯨ ꯎꯕꯗ ꯊꯣꯏꯅꯨ ꯀꯞꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯖꯤꯡꯒ ꯑꯍꯣꯕ ꯑꯗꯨꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯎ ꯑꯆꯧꯕ ꯑꯃꯈꯛ ꯇꯨꯔꯛꯂꯝꯃꯤ ꯎ ꯑꯗꯨꯅ ꯊꯣꯏꯅꯨꯒꯤ ꯃꯀꯣꯛꯇ ꯊꯣꯝꯕꯗꯒꯤ ꯈꯨꯗꯛꯇ ꯊꯣꯏꯅꯨꯁꯨ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯕꯦꯅꯥꯎ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯀꯞꯂꯝꯃꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯗꯨ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯑꯃ ꯂꯥꯛꯇꯨꯅ ꯕꯦꯅꯥꯎꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯇꯦꯛ ꯑꯀꯥꯏꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕꯗ ꯕꯦꯅꯥꯎꯅ ꯒ꯭ꯌꯥꯟ ꯃꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯥꯕꯨ ꯈꯨꯗꯛꯇ ꯐꯥꯔꯁꯠ ꯑꯦꯗ ꯄꯤꯕꯗꯒꯤ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯂꯤ ꯕꯦꯅꯥꯎ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯃꯇꯨꯡ ꯃꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯝꯃꯤ ꯕꯦꯅꯥꯎꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯈꯛꯅ ꯕꯦꯅꯥꯎꯒꯤ ꯄꯥꯎ ꯇꯥꯕꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯕꯦꯅꯥꯎꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥ ꯑꯅꯤꯃꯛ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯄꯥꯂꯣꯝꯒꯤ ꯃꯄꯨ ꯃꯕꯣꯛꯁꯨ ꯃꯃꯥꯂꯣꯝꯒꯤ ꯃꯄꯨ ꯃꯕꯣꯛꯁꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯦꯅꯥꯎꯒꯤꯅꯤ ꯍꯥꯏꯕꯗ ꯑꯃꯠꯇ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯕꯦꯅꯥꯎꯕꯨ ꯑꯣꯔꯐꯥꯟ ꯑꯃꯗ ꯊꯝꯕ ꯇꯥꯔꯝꯃꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯃꯤꯁꯇꯔ ꯊꯣꯏꯕꯅ ꯉꯁꯤ ꯑꯦꯂꯤꯁꯄꯨ ꯑꯊꯣꯏꯕꯤ ꯑꯣꯔꯐꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯂꯝꯃꯤ ꯕꯦꯅꯥꯎꯁꯨ ꯈꯪꯉꯤ ꯃꯥ ꯑꯣꯔꯐꯥꯟ ꯑꯗꯨꯗ ꯂꯩꯒꯗꯧꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯂꯥꯡꯇꯛꯅꯕ ꯄꯣꯛꯂꯝꯃꯤ ꯃꯥꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯃꯗꯤ ꯑꯅꯧꯕ ꯃꯔꯨꯞꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤ ꯑꯣꯏꯔꯤꯕꯅꯣ ꯈꯟꯅ ꯑꯁꯝꯅ ꯇꯧꯅ ꯑꯊꯣꯏꯕꯤ ꯑꯣꯔꯐꯥꯟ ꯑꯗꯨꯗ ꯕꯦꯅꯥꯎ ꯑꯃꯗꯤ ꯃꯤꯁꯇꯔ ꯊꯣꯏꯕ ꯌꯧꯔꯛꯂꯝꯃꯤ ꯑꯣꯔꯐꯥꯟ ꯑꯗꯨꯒꯤ ꯂꯩꯀꯥꯏꯗꯒꯤ ꯃꯦꯗꯥꯝ ꯂꯩꯅꯥ ꯑꯃꯗꯤ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯁꯇꯔ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯆꯥꯡ ꯀꯌꯥ ꯑꯃ ꯁꯥꯏꯟ ꯇꯧꯔꯝꯃꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯁꯥꯏꯟ ꯇꯧꯔꯕ ꯃꯇꯨꯡ ꯕꯦꯅꯥꯎ ꯑꯗꯨ ꯑꯣꯔꯐꯥꯟ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯑꯗꯨꯒ ꯃꯤꯁꯇꯔ ꯊꯣꯏꯕ ꯑꯗꯨ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯤ ꯃꯦꯗꯥꯝ ꯂꯩꯅꯥꯅ ꯕꯦꯅꯥꯎꯕꯨ ꯍꯣꯜ ꯑꯃ ꯐꯥꯎꯗꯨꯅ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯍꯣꯜ ꯑꯗꯨꯒꯤ ꯋꯥꯜꯗ ꯅꯨꯄꯤꯁꯤꯡꯒꯤ ꯄꯤꯛꯆꯔ ꯃꯌꯥꯝ ꯑꯃ ꯊꯦꯠꯂꯤꯕꯗꯨ ꯃꯥ ꯎꯏ ꯃꯦꯗꯥꯝ ꯂꯩꯅꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯕꯦꯅꯥꯎ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯃꯔꯨꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯗꯕꯅꯤ ꯕꯦꯅꯥꯎ ꯇꯞꯂꯤ ꯈꯨꯝꯃꯤ ꯍꯣꯏ ꯃꯦꯗꯥꯝ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯉꯥꯡꯁꯤꯡꯒꯤ ꯔꯨꯝ ꯃꯌꯥꯝ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ ꯀꯣꯔꯤꯗꯣꯔꯒꯤ ꯕꯦꯁ ꯑꯗꯣ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯕꯦꯅꯥꯎꯒꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕ ꯑꯃꯁꯨ ꯐꯝꯂꯝꯃꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯕꯦꯅꯥꯎꯗ ꯌꯦꯡꯂꯒ
Makut aheduna noksilai. Benaw na hangi. Madam Lainada. Madam, adagi se kanano. Madam Lainada kum. Ho, magi maming na ne. Saila ko bani. Masu anhaw balak bani sida. Madam, ay magati na ge. Magati na ba yagadra? Kaya yada niya, tinaruro. Asam na hairam laga, Madam Laina mafamadu daki sa kirami. Benaw su, Saila gi managta chang senduna ikay hedik lami. Hi Saila. Ay giming benaw ko we. Ay kuya ni ngasidagi best friend oise. Saila na su hairak lami. Hi benaw, hoy. Ay kuya ni Luna tinasi. Asam na, makoy ani na koridor gi. Benz aduda famlaga haraw wari sanaduna laringay tanja aduda. Makoy dagi karat chokot pa. Nupa bacha amakak na makoy gi managta sang salagduna asam na hirami. He, amata na ani shurami na noide. Nasa kuti singduga sida pamine tawrido. Dawga yaroy niya. Saila tabla kome. Dachalamba, adumayna saygano. Ay ko'y nandachalamba da karitaw krage. Maduda chalama na Sailagi. Laway gi masam adu paydo na Saila bu chingkatli. Aduga Sailagi mamay da kupak na taki. Sapu adu kadma na Saila chimban matay da I kazik thorik lami. Aduga amuksu Sailagi mabukway adoy da. Kongpak na kausalami. Jaya kangbang ngamda. Saila makontok na kablak lami. Maduda benaw chang silak to na kamdok lami. Kayo na daw ito ba? Sailagi mastampay ramba ado tadokri. Jalamba aduga amok benaw doon silak lami. Nang kari kang ha? Nang su pubiro. Ase haydo na benaw gi masam ado tap amu poiki jalamba na. Aduga mabu lakto na itoki. Benaw kachin amada sujin do na tay maduda jalamba do. Benaw gi manakta amok chang sindo na nupi masa adugi masada tina kauba jayba tawi. Makot pen ba makay pura ba mato. Jalamba mafam aduda gi sat kirami. I tay na mafam aduda adumang tado na lehawi benaw ga Sailaga. Madugi matung da makoy anina Madam Laina da pawo do tamlami adubo Madam Laina na. Ahoy na do. Jalamba gi michang da changki. Amadi nupi macha anhi do ki asuk do handa yinglam da chat kirami. Numit adugi numidang ni. Benaw ga Sailaga do dinner safam room adom da laami. Orphan adu da leiba angang kredi magi group semdana dinner sa na lerami. Makoy ani su changsin do na masama sagi dinner saruk lori. Aduga kwai matay gi table adom da changsin do na charami. Dinner sana benaw na hanglak lami. Saila, sige orphan sida leiba miyam se. Ngasay ki jalamba dong na loina fatabra. Kang ni da benaw ayamba midi tabani. Afaba karasu adam yarong ganida. Asam na ngayhak wari sanarba matunda benaw na thongnaw adomda fat yengthokluba matamda thongnaw adugi wangmadasu u ama horiba adugi masa amada musin muba kwak amakak tungduna abenaw do munna yinglai kwak adugi miying adu benaw ki ba fawi bikup aduda benaw mage manakta miyoy amakak changlakpaki sawm ama fangbada benaw wa Sailaga miyoy adugi nakana fat on selak lami niksan ko banupa amakak ni yengbada masakto angang makti natana nupi da chopa sakta yamna mali niksan adu benaw da munna yengnam laba matungda hangi langiming kay kowe benaw na kulnak lami benaw ado nang se ay niyam na funingi amta fujagi ko ase haidana niksan na benaw gi mamayda kinna amurak kana tilalaga chatkri thawdo adugi matang da benaw amadi Saila makoy ani na Madam Laina da complain tawrabaso Madam Laina na benaw bu tathi chayak lami amadi phubu supurami dinner sapam room adudagi makoy ani thorak tu na bedroom da changli aduga ngehak wari watay tarum laba matungda tumthana na basem sarami benaw na tumda na ba sem saringay tanja aduda magina kongda tarak lami nupi amagi siri tawba sonthaw na ba khonjal na hairakbado asiba chaina khol makeup miraw khol pumnamak nanggi saruk yawraklakani benaw mi to fat pangduda magi room gi akoiba ado yengi adobo kana sulaiba udi khajik kirap tawraduna ma hangi khonjal thopna kanano wangkang la ido amukso hairak lami khonjal aduna pomna maki saruk yawraklagani asiba jaina khol makeup miraw khol amukso benaw na hangi kanano haibane
Hadakso pakhum amata piraktri khonjal adusu tumina adumak leik ahing adumaki benawgi manglanda onthokpa saktam amakak urami manglan aduda benawwa masamagna urami uriba magi saktam ada akibagi masakni magi mabit anido imuk maksinna ngangi makutta I tayruba thang amasu chena pairi mara sediba angoba jonjon lawa fizon ado ini ngaksang ngangri magi kuchu aduso I thangdana ngorok ngogi aduga magi makut aniduna musin murami mana asamna yinglakpa matamda mana leiba mafam ado hol amakhakke manungda oirami aduga magi mangdana asiba haksang kaya ikinglakta taduna leiri asiba haksang khara amadi makhoi gi haksang dagi manunggi ket haibadi liver lungs amadi heart na chingbana kaya do kothok leimai da taduna leiri aduga ahingba mihoi khara amana kiraduna mafam adudagi sen khigibagi maong towi benaksu kana chensilaklami aduga dupi amakhaki makhorida magi thang aduna lenkibagi ido joro kapthori nupi ado hatlam laba matung benaw na maamok sahi taramathormuk sugadaba nupi macha amada etak tawrami thang aduna nupi macha adugi mangaksamda lelaga nupi macha adagi makokto haksangdagi tongana takhi leimai thakta tariba asiba haksang sing kaklaba makhong makut amadi makok na chingba kaya sing adu uraga benaw khakna noklammi Aribada benawna magi best friends sailatamna amu chensilaklami matam asidadi benawna kana lauduna hawgalaklami saila hamung aduda puk hawgatuna benaw magi room akoi baduda yingi mai thongdu so humangna pulublupi benawdo amuk mangonda sublipa blanket adu lokthokduna magi firol adudi yingi I taibra haina idi tairamde aduga amuk leimai dudi yingbadasu asiba haksang amata leiramde Mara hujide ukhiba kiraba saktam sing ado manglani khallabada benaw sorado sangna hondoraklami tanjaduda saila so hogolekli mara mami pangthorakpa matamda benaw na humang luplupa makhai phamongduda leiramba ado ubada pakhada hangi benaw kidoragina kem thaude sum humang sobani nongsunga lei ai hogona batawragi asamna makoi anina wari sanari ngai makoi ga roommate oibi nupi amakhakna Tati si chairak lami. Kay no he, sagat onthok nam ngangkre. Tumina lay yadra. Benang mami to khani yingi. Makoy da chairak liba nupi aduda. Adubo akum amata pidi. Numit aduda ki hauna benang so class 5 da. Admission tawduna school kaba horami. School aduda tamliba satri pumna makoy gi or from aduda leiba agang sangaktani. Makoy gi or from adugi. Manang da leirami school aduso. School aduki ojasting adusto yamna sathibi minung se khangdabina ayambani afaba khrena budi yawi adubo phatabada masing yamna heli aduna maram oiraga satri sing ado school chatningdi school chatlabasu class yawningdi numit aduda benaw khoigi class da changlakliba ojanupi adusto yamna sathibi minung se khangdabi satri da yamna thina phubiba ojanupini class tawringai manung aduda benawna masa khajitang lengluba adugi damak benawu thina phubirami maklap aduda asiba chingba makhai yamna thina phubirami school gi half ki timing adwaidani benaw gi thalagado playground adugi sami aduda tawduna asomna oristhana duna lerami tanja aduda musimuba kwak mayam ama makhoi mapa landuna baiki aduga or from adugi wangbada horiba kaubila pabi aduda masa amada tongduna laktana khonglammi benaw masado madu ubada tu chungkheba khanghaude thagraba mikupta ngarangi nixon hariba nu pamacha ado makhoi manakta sangsilaktuna benaw gi mangda leplaga hairaklammi he benaw ogolo ai sida phamaga sanadoini benaw tapli atopa swimming sida oina tungbiyo ai di sida oina hana tongkhri hadakti nixon ado khangsaw saugalaklabi amadi benaw gi mamaida kinda sapukanda amurak thinki benaw lai maida longtai sauning bagi mayai na benaw so phuk hawali aduga manakta taramba nung amana nixon lomda thomlakpada nixon gi naton mapa chapsana pankhibadagi nixon nahi taraklammi tanja chapsana medam leina su thoraklami nixon na naton nahi targa leiramiba adu ubada medam leina du prap nixon gi manakta changsale
Nixon, kaidaure nangi naton sidi. Nixon na kapladuna khummi. Madam, benang na ingonda nungna thumna ini. Ay di karisu, anjadabani. Madam Lainado, sauna benaw rumda ilalami. Benaw, nang aigi rumda yam thuna jasla. Asti haidana Madam Lainana sauna. Benaw ki masasagan ado soro laktuna chinglaga puki. Sailasu kapli yingduna lehawi. Madam Lainagi room yorabada. Madam Lainana benaw to cherak lami. Ngarang talak pa nang na. Khatna chinaba asu amna pamisi kay gino nang. Ha, nangi adogi naramjatudani. Nama na pana sikhiba dusu. Madam Lainagi wahay ado benaw khangbagamda kapladuna kumlak lami ma. Madam, ay ima ipatati pandi ka no. Madam na Nixon gi ningjan na siyam na changli si kay gino. Nixon si Madam gi na charo. Madam Lainana benaw gi mamayda kupak na sapukan na thaki. Benaw khazay ado paisilaga mamito khanu Madam Lainada yingi. Aduga maya chikto na hirak lami. Madam, nang na sikro. Nang da matang marang kang da sikro. Hena saroba Madam Lainado benaw gi mamay mamit kang da sesat pang thado thazili. Numit adogi numidang ado nong yamna kanamangi. Thagi masakso uba pangdi thawai michak singsu tholakti loini lodkri. Atopada kwak na lak na khongbagi makol sutari. Room aduda mangal pangliba haibabo. Corridor aduda thaliba blab adu kakki mangalni. Benaw tumid hebi pamungda. Madam Lainana fukibagi jina khol aduna. Pak hekta tum thabayadema. Nongalamday pung ahumuk tarekli. Benaw sumasa pomba yawlaklami. Thonaw adomda ondoda hepi ma. Room aduda tumiba miyam adudi nungay na tumli. Benaw di mamit uishinba yadre adumak. Tanjaduda makoygi room mapagi corridor gi blab ada amuk mut amuk ngan tawraklami. May adom na kaplingay tanja aduda. Benaw gi nakung da taraklami ahal oirabi hanubi amakakna. Sonthang na siri tawba konjol da hairiba ado. Asiba china kol. Mikap miraw kol. Benaw masada akiba puklami. Hangi konjol tak na mana. Kana lagi. Kana no ada lagi. Pakum kana stupirak de blab aduso. Amumut amuk gantaw do na adumak kaplami. Kapliba blab ki magal aduda. Uri. Benaw ki thonaw hek mapa aduda. Nupi masa amakak leptuna mangudambunda. Yeng bagumna. Tawram liba ado. Adubo. Aki bagi masak ni nupi masa do. Kucu I thangdana ngorok ngawi. Mayang kangtrak kangi. Sarugi saru ngaktani. Masam aduso mathong maram khangda. Pungpa fari. Set iba magi agawa jonjol lauba pizol ado. Ina ngaksangang. Mamit kusit kusilaga ngangtak tawi. Jimbal ngorok ngoraga krak kangi. Nupi macha aduna sonthang na sauna hairak lami benawda. Pupapsaw. Benaw kina nupi masa aduda yingliga kumi. Ay tali. Nupi masa adu mamit kana benaw di yingli. Mapandan do mamit amabuk supai. Kudag aduda. Benaw masada akiba poklabaso. Nupi masa adugi motong inaning mapawrami. Thangnaba mikupta pamungdagi tapna kumtharaduna room adudagi thorik lami. Adubo nupi masa adudi leramdri. Benaw na nakan mamay ado hurhut layduda yengbo matamda. Mangkondagi khar chathoklaga leptuna leramba nupi macha ado magi mamit aniduna hodrong hona ngorok ngongna ui. Nupi macha aduna noklaga hairak-lami. Eibu phajawo. Asi hairaga nokladuna chenki. Benaksu nupi macha ado chenkiba adom tanarak-lami. Maisu thali corridor paringdo. Corridor gi wall da theliba. Picture sing aduda yekliba nupi macha sing ado mangonda munna yenglakpagumna tawrak-lami. Nupi macha aduda amok noklaga karem narak-lami. Eibu phajawo. Benaw tanarak-lami nupi macha ado. Adubu wall da theliba. Painting amakakna mabu chelampadagi chap leptuna painting aduda yenghali. Painting ado magi sikrabi mama thoinugi painting ni. Angaw pijon setuna lay angangba ama pairega phamduna laybagi painting ni. Kudak aduda nupi masa adudagi wakal kawkri benaw. Madugi mahod magi mamagi ayakpa mami adugi manakta asum sungsili.
Asum changsilip makai magi mamagi ayekpa mami aduso asengba taibangda leibagi maongdo maraklami. Magi mamagi ayekpa mami ado yogadaba fit taruk mukta ngairaklaba aduda benauk sap lepi aduga ayekpa mami aduga mamit aduda munna yingima. Adamna mada munna yinglakpa matam aduda khanghaudana magi mamagi yet thangba khut ado fatle ngaklami. Thangnaba mikupta magi mamagi mamit anido ngorok lami. Aduga hodrong su hodaklami. Hodrong hoba agauba mamit aniduna benang mongunda munna yinglakpagumna su tawri. Thangnaba mikupta painting ado fat numlaklami. Benang khangpre khangna tunghali aduga magi mama ado painting dagi fat chong tharaktuna benang da chung silaklami. Makhol hauna akiba khonjal amada lauraga. Khangpre khangna benang tunglom da khongfam halli. But ki satam olaba magi mama adusu makhya launa kathoi. Aduga masama tomta masaki makhyat ado segaiji. I jor chen tharaklami. Madu ubada benang masa ado thak nikpa makai kapsi. Thangnaba mikupta magi mamagi satam ado akiba phanglaba masakta makhya launa kaduna benawbu yotki tawi. Benaw mamito chejet usinduna khangi. Thangnaba mikupta magi mamagi satam ado uful onduna mangki. Benawna mamit pangduna yanglakpa matamda kanasu leidamdri mafam aduda. Madudagi mapuk haugatuna selaklami magi rum tamna. Adubu mana selakliba adudi makhoigi rum leiba maikai aduda oiramdri. Asamna selakpada kona thangda rum amakak thingnirami. Benaw rum aduda changsinduna thong ado lok toksali. Aduga kasin amada tasinduna phamima. Benawna khangdabagi wani. Mana changlakliba rum adudi orfam adugi angang singi film yingfam cinema hall ama oirami. Achauba apakpa screen amakak khwaidagi mamangda leiri. Benawna adamna tumina famlingai tanja aduda projector on tobagi makhol tareklami. Benang masato thaktak nikpa makai phat yengkhani. Tanja chapchanana angakpa screen aduda ngasagi akibagi saktam phanglaba nupi macha adugi kiraba saktam thoraklami. Aduga makyatu launa katoktuna kanas lauraklami. Thangnaba mikupta screen ado mamki aduga cinema hall adugi seat sing ado masa matomta thak nongbagumna tawraklami. Benaw kapladuna hall adugi thongdomda chenthuraklami adubu thong adudi mapandagi lok toramli. Thong adu thinduna kapima. Thong hango. Mikup aduda cinema hall manunggi blab ado kappa horekli. Aduga khangauda angakpa screen ado segaibagi makol taraklami. Benaw matung onduda screen adomda yenglaklami. Matam aduda uri amuba mami amakak nupi amagi mamini. Magi makut ado laymay yongna sangtay. Makhwang aduna picture pi. Thangnaba mikupta cinema hall adugi blab ado fazana ngalakli. Matam aduda uri nupi adugi asengba saktamdo. Nupi ado angauba pijon sali masam sing ado pungpha pharika mamaida tasali. Mamit ngaksangang makhyat ado sulauna segairi. Tharak yali. Makut makhong animak mayang kangtruk kanglaga sangtrok sangi. Nupi adugi kiriba saktam aduna benawda munna yenglaklami. Khanghaudaba mikupta nupi adugi saktam dubo benawgi manak tamna paisalaklami. Aduga magi sanglaba tumlaba makut aduna benawgi maya aduda tapna thinjilaklami. Benaw mamit ado mathakta on khatli. Aduga magi mayadagi soy iyamna joro tarakli. Ngihaki matung aduma gyan takhidra benaw. Mana gyan lakpa mikupta madi masagi phamung aduda leptuna leirami. Tanja aduda taraklami. Nupi amagi khonjalna magi nakongda chirol tawrakliba ado. Hauzikti nang aigi nai oirabani. Nangi haksang aigi oirabani. Mathangi numitki ayukni. Waksingna orphan adugi akoibada koipai paiduna leiri. Ngarangi thodok adugi matung inna benaw hauzikti masada ahongba khara lagli. Amama marakta leibana hena hainari. Maithongda emotional amata udri. Isam samna mase natrang amata tawri. Breakfast sadringai tanja aduda angang singa domba krigi. Lairik pa fam hall aduda lairik pa aduna leirami. Kaisu laitaba maram amadagi makoy angang khara amadi. Punabapo launobo tawraklami. Class 5 ki angang ngaktani hall aduda leiriba adusu.
Benau amadi Saila makoi ani khaktani mayamna khatnariba aduda yaudaba. Chumna machilna khatnabadagi mayam ado makut yaunaduna funarakli. Makoina urau tharaudu tawba ado khatnariba ado Madam Lainana tarami. Madudagi Madam Lainado hol aduda laktuna mayambo khamdoklami. Madam Laina hek changlakpaga mayam ado khatnabado lepkri. Madam Laina sauna hairakami. Nakoy lam yamna heli. Matong tarakpadane hek asumna tawrakpada kaidogi yangunoi. Prap salo breakfast safamda. Asuna cheramlaga thokri Madam Laina. Angangsing adasu breakfast safam room adomda mari thokri room aduda Benago Sailaga khakta ngaheuri. Benauna blanket ama subsilaga tumduna leiriba adugi manakta sangsilaktuna magi masanomtuna haudoklami Sailana. Benau breakfast saros lao. Adumna haudorakpa aduda Benau khangpre khangna puk haugatuna Sailada munna yingi. Breakfast table loiraduna school ki dress up tawraga school da laami makoi. Benau gi masada ahongba khresu Sailana uba phang. Magi masada Sailana thengluba khudi Benau du fat handoki aduga magak aduso nakan amada adamag cheptap tawnar leki. School adu hek yawaga classroom da bed thanamlaba matungda Benau adu oza mayam leiriba room adomda matumda laami. Benau na chatkiba adu ubada Sailana mabu tanaraknami amadi magi lengzumda tap phaduna asumna khami. Benau kaida chatlino. Benau mamai do laisilak-lami. Kazik holami magi masakto. Kuchuga henengau. Aduga mitke amuba saruk aduso yamna chawrami. Benau do iting-tingba saktam da hairak-lami. Hai. Saila hangi. Nang classroom da lecture kaygino. Asum chatlingi. Atay-atay mafamda. Hoy, do phajana di chatluko. Benau hoi haibagum na magtunomi aduga mamai adu laiduna mafam adudagi satkirami. School ki break it time di. Sailaga Benau gado playground aduda bench amada famduda wari sanarami. Sailana hairak-lami. Benau, akhoi ki anoba project ama lai. Akhoi ki orphan sigine sikiba founder nupi da. Magi maramda essay igani hai. Adugi founder nupi dugi photo du sune. Akhoi mayamda yengangani hai. Salagi wahi adu tabada Benau ngarangi thuduk adu mamita sangsang urakpagum tawki. Break loibagi perotani Madam Priya ado mestak na baga changlakami. Satrayam na phuganbi angang amatabu nuksina loinaba haitabi. Minungsi laitabi ojani Madam Priya. Mana takpa parada Benau na machet amakhak soirubagi Benau bu maya mamangda lefhanduda chaina phurami. Benau ki makhut namada chaina taraga phuraba matungda atopa makhut ado Punaba haiduna say ado Madam Priya na thangatli. Adubu chay aduna Benau ki makut yauba nangdringi. Benau na chay ado tap phai aduga Madam Priya gi makut ta oina mulli. Mayam do Benau dangak na loina yenglarakami. Thangnaba mikupta Benau na Madam aduda munna yenglaga Madam adu ki makut khut sa seng ado tap phai aduga kanna paisili yamna kanna paisili. Madam lauduna chayna khangi. Thangnaba mikopta Madam gi makhut khutsa sengi saru tekpagi podrok haiba makol tariklami. Mayam do kina Benau di yengi. Benau mana pairamba Madam gi makhut ado fat thadoki. Madam chaina khangna lauri. Benau di kariso nasungdi. Thangnaba mikopta mai hoba makhe sauraba Madam aduna Benau gi manakta changsilaklami aduga magi atopa makhut aduna Benau bu soro lakpa makhe room adudagi pothokhirami. Asam Madam Priyana Benau soro laktuna washroom tamda pusilaklami aduga thong ado log tawraba matungda Benau laimada inthui. Madam Priyana cheraklami. Kayo nang natawrise? Namana pana ketna takpi tambidrobo. Adamna hek haibaga Benau gi mamit ado saubatana pik thanki. Mai hoba makai sauraba Benau na Madam gi mamai mapada amuktang hona kana lawraklami. Maduda kiraduna Madam ado tungrumda khongfam hali. Benau magi masak ado kudak aduda akibagi masak walakami. Mamit ado ngawrok ngawi. Makihat ado so loina kathoklaga musin mui. Bikup aduda room aduki blabto amuk mut amuk ngan tawraklami. Room aduki walda napliba ningsal asawa ado so kanghauda
makol hauna kaidaklami. Mingsel macet sing aduna Madam Priya gi masada yatpasu yaw. Madam Priya gi China khangliba adu uraga benau harau bugumna tawri. Aduga mingsel macet achauba ama leimaidagi khungkatlaga Madam Priya gi mangak samda kanna thintatli. Madam Priya mamit ado lauk thoklaga Priya da yenglambadagi mamit ado mathakta onkhatkri. Isu buru kapthore asokpa adudagi. Benau hanjen mingsel macet aduna Madam Priya gi mangak samda thinbadagi kona thangda Madam Priya gi makok ado masadagi tongana takri. Mafam ado igi ngakta ngairi. Second kharagi matung benau tapna gyal lakpa gumitori. Mana gyal lakpa mikupta uri. Restroom manungda taurum liba saktamdo. Madam Priya gi mangakna masadagi tongana tharamba adu ubada benau pakhana amuktang kana lawi. Ma gyan tadri kamdauna thaudok asi thokiba. Thangnaba mikupta benau kana lawi. Kana lagi. Ay bukan biyo kana lagi. Samda so benau na kana lauba ado taraduna. Madam Laina ado mafam adu ta chensilaklami. Mana girl restroom ki thong ado hek hangdokluba matamda uri. Ado kiraba matau ado. Restroom ado masenba thungna ina punghangangli. Madam Priya gi haksang adu so makok masaga tongan taduna liramni. Iyawdaba pungkangkang silaba haksang oina taduna leiri mafam aduda. Saktam adu ubada Madam Laina so pakhana kana lawi. Madam lakpa ubadida benau na kapladuna haidaklami. Aina nati class manungda aina lam helubagi Madam Priya na aibu mafam asida purakpani. Ngayaki matong miyoy amakak changlaklaga Madam Priya bu minung silay hatki. Aibu di kasina madalo na Laybani na, mihat pa ado na ne, ahat pa ngamahudre. Benaw na hariba ado, Madam Laina na so Thajadami. Benaw, lao, nurse manakta chasi. Asam na haido na, Madam Laina na, benaw mo makut samdo na, nurse ki manakta puruklami. Benaw ki itay raba maway mamit amati, pizol ado ubada, ayang mapum na mag-akiba puklami. Madam Laina masada, jingnaba khaziti pawi, mihat pa ado, campus manung da changlakpada kanamta na khanghodaba asi angakbani natragana benau masana Madam Priya hatpa oiribra haina sumatom ta haijai asam na lakpana nurse adugi room yorakli benau gi masa ubada nurse nupi ado khangpre khangna law nurse amadi Madam Laina na tawduna benau da hidak ama kaplami madudagi benau masado khajik pangthakiduna phamung amada hiptuna leirami tanjadu da benau gi makhongwai da I thokliba ado nurse aduna Madam Laina gana urami Madam Laina na benau gi phurit ado khajik haigatuna yingluba matamda maugi makhwang waida mingsel machet achauba amada yungduna leirami benau do magi bedroom adu puraktuna hifalle ngaliba matamni nungsa thokli adabu benau di amaba marakta leibagumna magi masada fauri mikop adu nupi amagi akiba siri tawba khonjal da haireklami asiba mazatkri asiba mayam lakhini tanghaudaba mikopta nangina ko ta thawai kaya chatkrini matang aduda benau phuk hogotuna lawi nate ai bu thadokpiyo magi mamita su sangsakna uraklami ngosai girl restroom da mana Madam Priya bu hatkibagi gi saktam kaya Madam Priya gi makoktuna masadagi tongan takiba mikop aduda benau gi mamita uraklami Madam Priya gi mangaksam adudagi musinmuba nupi amagi makok dithori liba ado Muslim ba nupi ado mamitte ngawrak ngawi aduga makhyat adu su segaiduna thrak yali maya adudagi isu joro taraklami Muslim ba makok aduda maya launa ka aduna benau gi masa pumbado sinda ba tawraklami makeup aduda benau amuka hena kana laura ai bu thadokpiyo adunda benau na lauri ba ado magi best friend Saila na tarami Saila do class loibaga yauramdri benau gi pau Madam Laina na tambadagi taraduna benau gi manakta lakpanima Saila na changsilakpa matamda benau di masado tubak tasinduna khumda famlaga kaptuna leirami madu matau aduda Saila na changsilaktuna benau bu chejet konsinbi nungda wairamgi khara oirakpa aduaida benau kabak sabak tubthaki Saila so benau tungkhiba aduda ma room adudagi thoklage khanna
tapna makhong thangba hawi mikup aduda benau do na heraklammi makol aduda selado fat benau da yenglaklami benau do masa pumba humang anapik kangi aduda masado thak thak nikpagumna tawi thangnaba mikupta ma sor thabe thabe holaklami benau ki matau aduda saila pa kana benau ki manakta sangsile aduda tawel ama mamaidagi humang adu tap tap da sumsum napthok birami second khar ki matung benau sor chaning tana tapna tapda amu holi samda medam laina ki room manungdani police officer ama laktuna kasai thoki ba thodok adu ki baramda wari khar sanarami medam laina na hairami aisu karamna thoki bano thodok no haiba khangdri aina khanguba haiba bu aina corridor parengda asam lakpada grand restroom dagine kana lawbagi makhol di taraki madudagi aina changsilaktuna changlaga yengbada benau do kachina amata tasenduna famlaga leirami maki mamangdana Madam Priya taduna lerami Madam Priya di makokta masaga tongan tongan taduna lerami aduga restroom manung dusu ina punganganglami police officer aduna hanglami orphanage sigi campus manung da masak khangdaba myoi ama changlami haibagi khudam sangdingbadi leigadra adugumbagi khudam sangdamdi amata fangdi hoju phawbugi oinadi sam police officer duna adamna makhom lai ꯑꯩꯈꯣꯏꯒꯤ ꯇꯤꯝꯅꯁꯨ ꯊꯤꯖꯟꯕ ꯌꯥꯕꯗꯤ ꯊꯤꯖꯜꯂꯦ ꯑꯗꯨꯕꯨ ꯑꯃꯔꯨ ꯑꯣꯏꯕ ꯑꯃꯗꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯃꯠꯇ ꯐꯪꯗ꯭ꯔꯤ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯈꯔꯅꯁꯨ ꯑꯣꯔꯐꯅꯦꯖꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯒꯅꯤ ꯂꯝꯕꯤꯒꯤ ꯅꯥꯛꯌꯦꯠꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯩꯒꯅꯤ ꯈꯤꯇꯪ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃ ꯍꯦꯛ ꯊꯣꯛꯄꯗ ꯑꯩꯈꯣꯏꯗ ꯄꯥꯎ ꯍꯦꯛꯇ ꯄꯤꯕꯤꯔꯣ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯦꯗꯥꯝ ꯂꯩꯅꯥꯅ ꯃꯥꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯦꯗꯥꯝ ꯄ꯭ꯔꯤꯌꯥꯒꯤ ꯐꯤꯅꯔꯦꯜ ꯅꯨꯃꯤꯠꯅꯤ ꯑꯣꯔꯐꯥꯟ ꯑꯗꯨꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯃꯦꯗꯥꯝ ꯄ꯭ꯔꯤꯌꯥꯒꯤ ꯐ꯭ꯌꯨꯅꯔꯦꯜ ꯌꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯝꯃꯤ ꯕꯦꯅꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯒꯤ ꯃꯈꯨꯠꯃꯛꯅ ꯃꯦꯗꯥꯝ ꯄ꯭ꯔꯤꯌꯥ ꯍꯥꯠꯈꯤꯕꯅꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯈꯨꯗꯤꯡ ꯃꯥꯡꯈꯤꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗ ꯄꯦꯟꯖꯕ ꯑꯃꯗꯤ ꯍꯔꯥꯎꯕꯒꯤ ꯏꯅꯣꯠ ꯄꯣꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ Class 5 tamliba satra satri mayam ado hall amada punna lairik parami Benaudi masa nungai te haiduna room manungda changlekli tasingna makidi masa nungai tabana tima magi masa manungda phaurakliba mi hatningbagi ihul ado namthanana ba haiduna bedroom adomda changlakpani Benau adu thongnau adomda laktuna thongnau mayadu da lepi aduga corridor adugi amama marak aduda munni yengduna lei thangnaba mikopta magi khujul aduna thongnau adugi glass tuda goro goro khotlaga murum murum sole asumna ai mi hatkani pung khara haukri mayam ado dinner sabat tokladuna magi room da changduna loina tumna khri tanja do lodona benau du tumina makhoi gi room adu dagi thorak lami benau mana hat ke khaliba yoi ado chalamani aduna chalamana leramgadaba mafam adudani mana lagliba playground ama leiriba adugi manakta laglamima mafam aduda salamba hek leibani Chalam badu nupi amaga nok-noktuna warisana duna leirami makoigi nakan oiramna benauna mamito ngaksang ngangna khada makoi anida sauduna yengliba ado ubada benau chalambaga nupi duga khangprek khangi chalambana khangprek khangi he koi yangang nusiba Thangnaba mikupta benau adu akibagi masak olaklami mamai do ngorok ngoraga atai masana musin musalaklami mamitu sumusin moi aduga makhet launa kaduna magakto cheblap tawna makoi anigi manakta changsilaklami aduga nupi adugi thabak mapa chapsana magi khujin asangba aduna thinbada nupi adugi mathabakta phauring lengki khudak aduda nupi adu siki thangnaba mikupta benauna amuk chalambagi makhori ado kanna met khai chalamba pitring kawi adubo karistu toba ngamde chalamba second khrigi matung chalamba so thawai ga haksang ka khainekri madugi matung benawado nokfet tawna chalambada yenglamlaba aduga mamai adu leiduna mafam adudagi satki mathangi numini ayuk aduda salamba amadi nupi adugi asiba haksang adu ubada mayamdo pakatnarami somda medam lainanadi benawu chingnaba asomasum helaklami medam lainagi rumda benawga medam lainaga da unarami medam lainana sauna chiraklami nangna medam priya bu hatbani ngarangna amuk chalambaga
Nupi adugasu hatpanatra. Hausida nang kadai jengani. Nang kitchen pamletri. Mi hatpi nangbu. Aina lemna thari. Police called na nangbu. Hausit kudamakta phangani. Asi haidana Madam Laina. Magi. Phone adu loge head tobaga. Benau adu sahing chabi amagumna. Nganglak sor adu chawna su holi. Magi matau aduda Madam Laina kina. Benau de yenglak lami. Benau do hausiti benau oidri. Magi hingsabi ki saklol adu lawkri. Khangau de bamikup ta benau na maya launa kaduna Madam Laina da chungsile aduga Madam Laina gi mangak ado thadani. Kudak aduda adumak sikre Madam Laina. Madudagi benau do atopa room singda changduna. Thengna ba leiram ba satra sing amadi atei mio sing loina hat bahaurakli. Amata lemna thadrima. Orphan ado mikap mirau khol thal. Igi turei irei cheli. Ahing ba posak amata leitri adubo magi best friend Sailadi hauzu phawo benau na hatri. Adamna bioi khuding hat paloirakpada benau masadagi phatraba thawai adom mangki. Aduga magi asengwa saklonda hanjilaklami. Mana tauramliba thabak mayam adu ubada benau thamoi sokna kapi. Mikup aduda benau magi tunglomdagi kauraklami. Benau fatung onduri yelubada Saila oirami. Adubo kiraba Saila gi saktamdani benau ngakna kawi. Saila khak-khakna noklaga akiba khonjalda hairaklami. Aina Saila butsanabi Saila tamthiraba thawai kaya kauduna tayong mi gi haksangda changlaga mi hatlan magambi Saila. Aine heart ke khanba mi khuding nangna loina hatri. Hojikti aina nang amo hatlagi. Ase haiduna Sailana benaugi mangak aduda thang amana thinjali. Asokpa mafam adudagi I buru kam thurei. Kudak aduda adumak sikre benau. Benau amadi mayamgi asiba haksang sing adu uraga khakna nokli Sailadi. Patang asila wari ase loijari. Wari ase patok chaba matamda soikiba langkiba yawrabasu mayamna ngakpiyo haijari.